Matamgi Manipuri Wari channel asibu tabiriba khwaipom namakpo Dendia Thiyamna taramna okjari. Tangkak naina sandokjariba wari macha ngasisu amok mayamgidamukta puduna lakjari. Alicia Thoudamna iba Mapoksida hairiba wari sigi ahanba saruk mayam punna taminarasi. Asoi angam yaurabaso ngakpinaba ningsingjari. Ayuki Korogi mangalna yakairakpada pale mama apokpiduso asengba pijolna leitingduna imungidamag yaifa mangol ninjari. Yumdo piktakna yamna nungsi magunsu lei. Akoibaduda hauriba uwana chingba gamlada thariba leichal suraba leirangsingduna rasi hena hapli. Satliba leirang mayamdaso maningtamna numitna yakairakpagum nungsiba leinamso thadorakli. Tulsibongdagi thadorakpa dukki manamga singe leirangsingdugi manamgana ingna mengna nungsiba leinamga loinana pukningi awaba kharada oirabaso inghanba ngamgani thajai. Tasengna akoibagi phibamsingdu yengbada yamna pukning hoi sitnali. Leiriba yumdudagi ingkholna hena chawbugumsu tawi. Sumangduso mayai oirapna pak chawi. Yumgi maningdaso yaingang ngakta thaba chawraba lampak kumlaba ingkhol amasu leiri. Haino pambisingso marang kaina hawi. Haino danate uhai ayamba makhalsuna hawi. Nga yokliba oiramale ingkholgi mayai oirapna piktak tawba pukri macha masoi. Pukri dugi manakda nupi macha amana machinda kari no ngangi. Nga machinjak thabiriba haibado oiramale. Sese chingkup chaba kangbu noigi. Chingkup duna pukri duda chaira galangi. Mamita khara paisin kramale. Amok mamito makhutuna noi. Makhutta pairiba thumoktu amok thamlaga nakanda leiriba napi singdu amok thangatuna pukri dugi akoibada chatlaga napi singdu pukri duda amok langthai. Nga singduso mabuk lambagi machinjak singdo pena jajari. Madu ubada maithongda nokfetawna yengzai. Noida khara thuna chawruba. Thonga lomdagi mi changlaktuna sumangduda leflaga. Thamba! Ho thamba! Kanam leitabra ne? Icha tombe! Nakandagi laizingna. Mama! Hai! Namadubu leitaba zalane ngasai makai kaubaga tade. Razenna machanupida hairakpani. Laizingna Mama kakhalo. Aikoi mado itei tombagi luhongbado ngarangni. Adudogi atopa amaga luhongba phangzinnabaduda chetpa ngamhaudre. Ngasi potyeng pirunina chetkhibani. Razenna Oh phare dudi. Mamana laisei ataigi nate. Mamana thabak chatlamdai khuding saisida la amaga sangol changduna sangom sumlamaga sangi seba loiramaga chatpado pharak khara tarakador. Adugini aina imadadi sansingse senanaba mi mathamse haibani. Ado imana yade. Mi thambasisu yam lurene hauziki matamsidadi. Handakti mamaso shiyo anawba malakpadagi thabakse thengna kaba sungya yadrene chatombi. Hanadi nong fado pungkai mathengaso pung ama thengaso khara yingnaramba yabani. Hauzikti aduga yadrene. Adudi mama kamai tawsige? Chawrel nadi ngarangse maso exam loirabanina itei moida leirugi hairakpa. Aduda naniga iganasu khanaraga ma oina matam khara sansingse senahalai sirana khalli. Aikoi chawrel nabu sansingse senaba haigadrane mama. Hera karigi haitane mama sanasu yahaurabani. Hainari ngaisida imani lae mama. Thambaldo mabunga machanupiga ki manakta chengsillaktuna mabungda kaurai. Tajo haune nabungna laisei aigi mahot chawrel oina matam khara sida lehelagena khalli adugini. Oida kaide leijasanu. Yumse mironga leitabaga ibema ibani kak leibase pumchikchi. Mala adi khara pharani.
ꯂꯩꯖꯤꯡꯁꯨ ꯑꯃꯨꯛ ꯍꯥꯊꯨꯅ ꯍꯥꯏꯖꯤꯜꯂꯛꯏ, ꯃꯥꯃꯥ ꯔꯤꯖꯤꯁꯨ ꯌꯥꯎꯍꯜꯂꯛꯎꯀꯣ꯫ ꯔꯥꯖꯦꯟꯗꯨ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯂꯥꯡꯕꯗ ꯅꯃꯥꯁꯦ ꯃꯀꯣꯛ ꯉꯥꯎꯔꯅꯤꯅꯦ꯫ ꯍꯥꯏꯒꯨꯝꯗꯅ ꯇꯥꯆꯧ, ꯑꯩꯈꯣꯏ ꯅꯥꯎꯕꯤꯁꯨ ꯌꯥꯎꯍꯜꯂꯣ, ꯍꯟꯗꯛꯇꯤ ꯃꯣꯏ ꯄꯨꯟꯅ ꯂꯩꯖꯔꯁꯅꯨ꯫ ꯔꯥꯖꯦꯟꯅ, ꯐꯔꯦ ꯑꯩ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯊꯤꯟꯕꯤꯔꯛꯑꯒꯦ, ꯊꯤꯜꯂꯛꯇ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩꯅ ꯑꯗꯨꯝ ꯂꯥꯛꯑꯒ ꯌꯦꯡꯁꯤꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯏꯆꯥꯇꯣꯝꯕꯤ, ꯃꯥꯃꯒꯤ ꯈꯨꯗꯩꯗꯣ ꯑꯝꯇ ꯄꯨꯊꯣꯔꯛꯎꯍꯦ꯫ ꯍꯣꯏ ꯃꯥꯃꯥ꯫ ꯑꯗꯣ ꯅꯪꯗꯤ ꯆꯤꯡꯈꯩꯒꯤ ꯁꯦꯜꯒꯗꯤ ꯊꯥꯈ꯭ꯔꯕꯣ? ꯑꯧ ꯊꯥꯈ꯭ꯔꯦ ꯇꯥꯆꯧ, ꯃꯥꯁꯨ ꯍꯟꯗꯛꯇꯤ ꯌꯨꯝ ꯅꯤꯡꯁꯤꯡꯉꯦꯅ ꯑꯃꯨꯛꯇꯣꯏꯕ ꯐꯣꯟꯒꯁꯦ ꯇꯣꯏꯅ ꯇꯧꯔꯛꯏ, ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ, ꯌꯨꯝꯗ ꯊꯣꯛꯅꯤꯡꯕꯅ ꯉꯥꯎꯔꯦꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯑꯩꯁꯨ ꯅꯨꯄꯤ ꯑꯅꯤꯁꯦ ꯃꯥꯏ ꯃꯅꯥꯛꯇ ꯊꯝꯅꯤꯡꯉꯤ꯫ ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤ? ꯁ꯭ꯋꯥꯏꯒꯤ ꯕꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯁꯤꯗ ꯍꯥꯏꯔꯨꯔꯗꯤ ꯑꯥꯗ ꯃꯍꯩ ꯇꯝꯖꯕꯅꯗꯤ ꯐꯩ, ꯑꯗꯨꯕꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕꯁꯤꯗꯤ ꯏꯍꯥꯡ ꯍꯥꯡꯍꯧꯗꯣꯏꯅꯤ ꯑꯃꯨꯛ꯫ ꯍꯦꯔꯥ, ꯑꯗꯨꯒꯤꯗꯤ ꯆꯥꯎꯔꯦꯜꯁꯨ ꯅꯣꯏꯗ ꯂꯩꯗꯣꯏꯁꯤꯗꯤ꯫ ꯍꯌꯦꯡꯋꯥꯏ ꯏꯆꯥꯁꯤꯡꯅ ꯃꯤꯀꯣꯛ ꯊꯨꯡꯉꯛꯄꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ꯫ ꯀꯩꯗꯧꯋꯦꯒꯦ? ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯆꯥꯁꯤꯡꯁꯤꯒ ꯀꯥꯏꯅꯗꯧꯁꯨ ꯅꯠꯇꯦꯗꯣ꯫ ꯍꯣꯏ ꯇꯥꯆꯧ, ꯃꯕꯨꯡꯒ ꯈꯟꯅꯖꯔꯛꯈꯤꯒꯦ꯫ ꯍꯣꯏ ꯑꯐꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯉꯒ ꯈꯟꯅꯁꯤ꯫ ꯑꯁꯣꯝꯗꯅ ꯁꯨꯔꯗꯣ ꯀꯟꯅ ꯏꯁꯧ ꯂꯥꯡꯂꯤ, ꯌꯥꯝ ꯀꯟꯅ ꯁꯥꯎꯔꯤ꯫ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯃꯇꯨꯡꯗꯁꯨ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯥ? ꯀꯧꯊꯣꯔꯛꯑꯣ꯫ ꯅꯥꯎꯆꯥ! ꯃꯌꯥꯗꯣ ꯃꯄꯨꯔꯣꯏꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ, ꯀꯩꯗꯧꯔꯒꯦ? ꯌꯨꯝꯂꯣꯟꯅꯕꯅ ꯇꯥꯔꯒ꯫ ꯌꯨꯝꯂꯣꯟꯅꯕ ꯌꯨꯝꯊꯪꯅꯕ ꯗꯔꯀꯥꯔ ꯇꯥꯔꯤꯕ꯭ꯔꯣ? ꯂꯩꯀꯥꯏ ꯃꯌꯥꯝ ꯋꯥ ꯂꯥꯎꯅꯔꯀꯥꯟꯁꯤꯗ꯫ ꯃꯣꯏ ꯇꯥꯃꯣꯅ ꯈꯔ ꯐꯥꯊꯕꯤꯌꯨ, ꯄꯥꯕꯨꯡꯁꯨ ꯉꯁꯥꯏ ꯃꯈꯩ ꯑꯁꯥꯎꯕ ꯍꯟꯕ ꯅꯠꯇ꯭ꯔꯤ꯫ ꯅꯠꯇꯦꯅꯦ, ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯔꯥꯡꯅꯔꯒ ꯂꯩꯇꯥꯐꯝ ꯈꯪꯗꯗꯅ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯕꯁꯤꯕꯨ ꯀꯔꯤꯅꯣꯕ? ꯀꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦ? ꯑꯃꯁꯨ ꯂꯣꯏ ꯁꯥꯎꯅꯕꯗꯨꯗ ꯆꯪꯉꯛꯄ ꯀꯤꯕꯒꯤ ꯀꯗꯥꯏꯗꯅꯣ ꯃꯥꯏ ꯂꯩꯖꯔꯝꯁꯅꯤ꯫ ꯑꯝꯇ ꯇꯣꯛꯄꯤꯔꯣ, ꯅꯁꯛꯇꯣ ꯍꯥꯟꯅꯗꯩ ꯊꯤꯕꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯤꯖꯤꯜꯂꯤ, ꯄꯤꯁꯨꯝ ꯑꯅꯤꯒꯗꯣ ꯏꯁꯨꯛ ꯍꯦꯛ ꯁꯨꯛꯑꯗꯅ꯫ ꯏꯃꯥꯗꯤ? ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ꯫ ꯁꯨꯔꯗꯣ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯁ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ? ꯃꯌꯥꯅ ꯑꯃꯨꯛ, ꯑꯩꯒꯤ ꯋꯥꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗꯁꯨ ꯌꯦꯠꯅꯤꯡꯗꯦ, ꯑꯗꯨꯅ ꯍꯦꯟꯅ ꯐꯠꯇꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯈꯣꯏꯅ ꯑꯁꯥꯎꯕ ꯐꯥꯊꯔꯒ ꯏꯪꯅ ꯇꯞꯅ ꯊꯦꯝꯃꯒ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯅꯕ ꯊꯥꯖꯤꯟꯈꯤꯕꯅ ꯐꯩꯌꯦꯅ ꯈꯜꯂꯤ꯫ ꯃꯤꯔꯝꯗ ꯑꯍꯦꯟꯕ ꯇꯥꯜꯂꯨꯆꯣ, ꯅꯍꯩ ꯇꯝꯃꯨꯆꯣ ꯊꯥꯗꯣꯛꯑꯒ ꯋꯥꯏꯜ ꯇꯥꯔꯒ ꯂꯩꯔꯝ꯫ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗꯦ, ꯃꯌꯥꯅ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯣ ꯇꯥꯞ ꯑꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ? ꯑꯁꯨꯛ ꯍꯥꯛꯅ ꯉꯥꯎꯁꯤꯟꯅꯕ ꯏꯅꯥꯎꯁꯨ ꯅꯠꯇꯦ, ꯃꯇꯩꯃꯩꯅ ꯍꯥꯏꯕꯗꯤ ꯂꯣꯏꯅ ꯌꯥꯏ꯫ ꯑꯗꯨꯗꯤ ꯍꯟꯗꯛꯀꯤꯁꯤꯁꯨ ꯅꯪꯅ ꯏꯟꯁꯤꯟꯕ ꯑꯣꯏꯔꯝ ꯇꯥꯔꯦ꯫ ꯑꯁ ꯇꯥꯅꯤꯡꯗꯦꯗ, ꯀꯔꯤ ꯊꯣꯛꯑꯦꯅ ꯑꯩꯉꯣꯟꯗ ꯃꯣꯟꯁꯤꯜꯂꯛꯏ? ꯑꯩꯒꯤꯁꯨ ꯏꯅꯥꯎꯅꯤ, ꯑꯩꯅ ꯐꯠꯇꯕ ꯏꯟꯁꯤꯟꯒꯗ꯭ꯔꯣ? ꯌꯥꯔꯦ, ꯑꯝꯇ ꯊꯣꯛꯑꯣꯁꯣ, ꯄꯥꯕꯨꯡꯒꯤ ꯒꯨꯂꯤ ꯆꯥꯕ ꯃꯇꯝ ꯌꯧꯔꯦ꯫ ꯍꯣꯏ, ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯂꯧꯕ ꯆꯠꯄꯤꯕ ꯃꯇꯝ ꯑꯣꯏꯔꯛꯀꯗꯧꯔꯕꯅꯤꯀꯣ, ꯁꯥꯎꯔꯤꯅꯦꯅ ꯑꯃꯨꯛ ꯀꯥꯎꯅꯤ꯫ ꯁꯣꯝꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯇꯧꯔꯤ꯫ ꯁꯔꯠꯅ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯕꯁꯦ, ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯕꯤꯅꯥꯅ, ꯃꯥꯏ ꯍꯟꯖꯔꯛꯁꯅꯤ ꯃꯣꯏ ꯄꯥꯕꯨꯡ, ꯍꯥꯟꯅ ꯑꯁꯥꯎꯕ ꯑꯝꯇ ꯐꯥꯊꯕꯤꯌꯨ꯫ ꯃꯃꯧ ꯅꯨꯄꯤꯁꯨ ꯇꯞꯅ ꯃꯅꯦꯝꯒ ꯃꯀꯨꯒꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯅꯦꯝꯄꯣꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯄꯥꯕꯨꯡꯒꯤ ꯍꯤꯗꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯃꯃꯧꯒꯤ ꯋꯥꯗꯣ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯇꯝꯖꯔꯛꯏ ꯕꯤꯅꯥꯅ꯫ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯒꯨꯂꯤꯁꯦ ꯑꯝꯇ ꯆꯥꯅꯕ ꯇꯧꯁꯦ꯫ ꯁꯔꯠꯇꯨ ꯑꯗꯨꯃꯛ ꯁꯧꯔꯥꯡꯅꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥ ꯐꯠꯇꯕ ꯄꯣꯛꯄꯁꯤꯗꯤ ꯄꯥꯞꯀꯤ ꯃꯁꯛꯅꯤꯅꯦ, ꯄꯥꯞꯀꯤ ꯃꯁꯛ, ꯇꯧꯍꯩꯕ ꯅꯠꯇꯦ ꯑꯋꯣꯏꯕ꯫ ꯄꯥꯕꯨꯡ, ꯑꯗꯨ ꯉꯥꯏꯍꯥꯛꯅꯁꯨ ꯁꯥꯎꯕꯤꯔꯅꯨ, ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯥꯎꯔ ꯂꯩꯔꯗꯤ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯉꯔꯣꯏ꯫ ꯇꯞꯅ ꯏꯪꯊꯔꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯒ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯕ ꯊꯥꯖꯤꯟꯈꯤꯅꯕ ꯇꯧꯁꯤ꯫ ꯑꯩꯅꯁꯨ ꯍꯥꯏꯔꯝꯃꯤꯕꯅꯤ, ꯌꯥꯕ ꯀꯧꯕ ꯂꯩꯇꯦ,
ꯃꯄꯥ ꯃꯆꯥ ꯃꯤꯍꯨꯜ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯅꯤ ꯃꯥꯡꯍꯜꯂꯨꯕ ꯌꯥꯕ꯭ꯔꯣꯗꯣ ꯏꯆꯥ ꯅꯠꯇꯦꯅ ꯍꯨꯟꯗꯣꯛꯎꯕ ꯌꯥꯔꯤꯕ꯭ꯔꯣꯕ ꯁꯔꯠꯇꯨ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨ ꯑꯗꯨꯃꯛ ꯇꯥꯏ ꯋꯥꯗꯨ ꯇꯥꯅ ꯇꯥꯅ ꯒꯨꯂꯤꯗꯨꯁꯨ ꯆꯥꯁꯤꯟꯈꯤ ꯑꯗꯨꯒ ꯋꯥꯈꯜ ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩ ꯃꯌꯥꯗꯨ ꯃꯀꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯄꯥꯕꯨꯡ ꯁꯨꯇꯤ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯕꯅꯤ ꯇꯞꯅ ꯏꯪꯊꯔꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯇꯧꯁꯦ ꯑꯗꯨꯒ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯍꯧꯅꯕꯤ ꯑꯩꯅ ꯅꯪꯒꯤ ꯀꯩ ꯋꯥꯠꯍꯜꯂꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯄꯤꯔꯤꯕ ꯅꯠꯇ꯭ꯔꯣꯗꯣ ꯄꯟꯕꯤꯔꯛꯀꯅꯨ ꯇꯞꯅ ꯏꯪꯅ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯪꯂꯒ ꯀꯔꯤꯅ ꯐꯒꯗꯒꯦꯗꯣ ꯈꯟꯅꯁꯦ ꯏꯃꯥ ꯑꯗꯨꯅ ꯐꯔꯣꯏꯗ꯭ꯔꯣ ꯑꯗꯨꯅꯦ ꯑꯩꯗꯤꯅꯦ ꯃꯣꯏ ꯃꯄꯥ ꯃꯆꯥꯒꯤ ꯂꯧꯈꯠꯅꯔꯛꯄꯗꯨꯗ ꯏꯁꯥꯁꯦ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯂꯨꯞꯄꯒ ꯑꯣꯏ ꯍꯤꯡꯅꯤꯡꯉꯕꯅꯤ ꯁꯔꯠꯇꯨ ꯃꯥꯒꯤ ꯅꯨꯄꯤ ꯕꯤꯅꯥꯒꯤ ꯋꯥꯗꯨꯗ ꯆꯩꯍꯜꯂꯛꯂꯝꯃꯤ ꯇꯥꯅꯤꯡꯗꯦꯍꯦ ꯑꯣꯏꯔꯣꯏꯗꯕ ꯀꯗꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ ꯑꯃꯗꯨꯗꯤ ꯕꯤꯅꯥꯅ ꯂꯥꯛꯆꯔꯅꯤꯗ ꯃꯥꯏ ꯏꯕꯦꯝꯃ ꯏꯕꯥꯅꯤ ꯆꯥꯛꯈꯨꯝ ꯆꯪꯉꯁꯤꯂꯥ ꯍꯣꯏ ꯏꯃꯥ ꯀꯥꯗꯨꯗꯩ ꯈꯔ ꯑꯃꯨꯛ ꯊꯣꯛꯂꯛꯂꯒ ꯕꯤꯅꯥꯗꯣ ꯃꯃꯧ ꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ ꯉꯔꯥꯡ ꯑꯍꯤꯡꯗꯩ ꯍꯜꯂꯛꯇꯦ ꯍꯥꯏꯔꯗꯤ ꯋꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯣꯛꯇꯣꯏꯅꯤ ꯀꯗꯥꯏ ꯒ꯭ꯂꯥꯁꯇꯣ ꯏꯃꯥ ꯄꯨꯁꯤꯜꯂꯒꯦ ꯅꯪ ꯐꯣꯟ ꯇꯧꯔꯨꯗꯣ ꯆꯠꯂꯣ ꯊꯨꯅ ꯍꯜꯂꯛꯑꯣꯅ ꯑꯝꯇ ꯍꯥꯏꯀꯣ ꯍꯣꯏ ꯏꯃꯥ ꯃꯌꯥꯗꯣ ꯄ꯭ꯔꯞ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯁꯥꯌꯣꯟꯗ ꯀꯣꯜ ꯇꯧꯏ ꯁꯥꯌꯣꯟꯁꯨ ꯔꯤꯡꯗꯨ ꯑꯃ ꯑꯅꯤꯈꯛ ꯆꯠꯄꯒ ꯄꯥꯏꯔꯛꯂꯝꯃꯤ ꯍꯦꯜꯂꯣ ꯅꯥꯎꯆꯥ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯧꯔꯣꯗꯅ ꯍꯪꯆꯤꯠ ꯉꯥꯛꯇ ꯂꯥꯡꯈꯤꯒꯦ ꯍꯜꯂꯛꯅꯕ ꯇꯧꯔꯣ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯍꯪꯆꯤꯠ ꯂꯥꯡꯉꯤꯌꯦ ꯀꯨꯏꯅ ꯂꯩꯔꯅꯨ ꯌꯨꯝꯗ ꯂꯥꯛꯅꯕ ꯇꯧꯔꯣꯀꯣ ꯍꯣꯏ ꯏꯇꯩꯃ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯔꯝꯗꯥꯏꯒꯤ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯐꯝꯊꯅꯔꯛꯂꯤ ꯃꯌꯥꯅ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅ ꯆꯥꯕ ꯌꯥꯕ ꯐꯖꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯂꯤ ꯏꯁꯤꯡ ꯍꯩꯔꯤꯉꯩꯗꯨꯗ ꯃꯅꯥꯎ ꯅꯨꯄꯥꯁꯨ ꯆꯪꯂꯛꯄꯗꯨ ꯎꯔꯨꯔꯦ ꯃꯌꯥꯅ ꯁꯥꯌꯣꯟꯅ ꯆꯪꯂꯛꯄꯗꯨꯗ ꯁꯥꯌꯣꯟꯕꯨ ꯀꯧꯁꯤꯜꯂꯛꯂꯝꯃꯤ ꯅꯥꯎꯆꯥ ꯅꯪꯁꯨ ꯂꯥꯛꯑꯣꯗꯅ ꯁꯥꯔꯤꯉꯩꯁꯤꯗ ꯆꯥꯍꯧꯔꯁꯦ ꯇꯨꯃꯤꯟ ꯆꯪꯉ ꯐꯝꯊꯔꯛꯏ ꯁꯥꯌꯣꯟꯗꯣ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯌꯥꯝꯕꯗꯁꯨ ꯃꯃꯤꯠꯇꯨ ꯀꯤꯔꯨꯛ ꯌꯦꯡꯉꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅꯗꯤ ꯃꯆꯥꯒꯤ ꯄ꯭ꯂꯦꯠꯇꯨꯗ ꯉꯥ ꯇꯥꯎꯕ ꯃꯇꯨꯡꯒꯗꯣ ꯍꯥꯞꯄꯤꯔꯛꯏ ꯕꯤꯅꯥꯗꯣ ꯃꯃꯧ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯆꯥꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣꯗꯅ ꯍꯣꯏ ꯏꯃꯥ ꯅꯥꯎꯆꯥ ꯀꯩ ꯍꯥꯞꯄꯝꯒꯣꯒꯦ ꯌꯥꯔꯅꯤ ꯏꯇꯩꯃ ꯁꯔꯠꯇꯨ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪ ꯀꯩ ꯈꯜꯂꯤꯒꯦ ꯀꯩ ꯅꯨꯃꯤꯠꯇ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣꯕ ꯅꯌꯥꯝꯕꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯇꯤꯀꯦꯠ ꯑꯗꯨꯝ ꯀꯛꯆꯔꯛꯑꯅꯤ ꯁꯥꯌꯣꯟꯕꯗꯨ ꯀꯤꯔꯨꯛ ꯇꯧꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯄꯥꯕꯨꯡ ꯏꯃꯥ ꯑꯩ ꯆꯪꯉꯔꯣꯏ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃ ꯑꯣꯏꯅ ꯁꯥꯕꯤꯔꯣ ꯁꯔꯠꯇꯨ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯁꯥꯎꯅ ꯅꯊꯤꯕꯣꯡꯗꯨꯁꯨ ꯆꯥꯔꯨꯅꯨ ꯑꯗꯨꯗꯤ ꯁꯥꯟꯅꯄꯣꯠꯇꯨ ꯌꯣꯜꯂꯒ ꯀꯥꯏꯗꯅꯣ ꯂꯩꯔꯨꯔꯣ ꯁꯥꯌꯣꯟꯕ ꯃꯈꯨꯠꯀꯗꯨ ꯍꯥꯝꯗꯕꯤ ꯑꯗꯨꯝ ꯀꯣꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯇꯧꯗꯨꯗ ꯃꯌꯥꯝꯕ ꯁꯨꯔꯗꯨꯁꯨ ꯂꯥꯎꯔꯛꯂꯝꯃꯤ ꯍꯣꯏ ꯅꯪ ꯉꯥꯏꯈꯣ ꯑꯁ ꯑꯝꯇ ꯇꯞꯊꯕꯤꯈꯣꯕ ꯕꯤꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯗꯧꯕꯩ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯨꯏꯅꯣ ꯏꯆꯥꯁꯦ ꯉꯁꯥꯏꯁꯨ ꯆꯥꯛ ꯐꯖꯅ ꯆꯥꯕ ꯅꯠꯇꯦ ꯁꯔꯠꯁꯨ ꯂꯣꯏꯅꯕꯤꯗ ꯍꯥꯏꯐꯦꯠ ꯆꯥꯎꯅ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈꯤ ꯊꯧꯗꯣꯛ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯃꯔꯝ ꯑꯃꯅ ꯍꯦꯛꯇ ꯃꯤꯒꯤ ꯃꯒꯨꯟ ꯂꯦꯞꯄꯁꯤ ꯂꯥꯟꯒꯅꯤ ꯇꯁꯦꯡꯅ ꯃꯤꯑꯣꯏꯕꯒꯤ ꯑꯁꯣꯏꯕ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯔꯥꯟꯕ ꯇꯧꯗꯦ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯈꯣꯏ ꯃꯁꯦꯜ ꯁꯦꯝꯗꯣꯛꯅꯕꯗꯤ ꯌꯥꯝ ꯀꯥꯏꯔꯗ꯭ꯔꯥ ꯑꯩꯅ ꯈꯟꯕ ꯋꯥꯈꯜꯁꯦ ꯃꯥꯅ ꯈꯪꯂꯝꯒꯗ꯭ꯔꯥ ꯃꯥꯅ ꯈꯟꯕ ꯋꯥꯈꯜꯁꯨ ꯑꯩꯅ ꯈꯪꯕꯗ ꯌꯥꯝ ꯋꯥꯅ ꯊꯣꯛꯏ ꯏꯃꯥ ꯏꯄꯥꯅꯁꯨ ꯃꯆꯥ ꯑꯩꯈꯣꯏꯅ ꯈꯟꯕ ꯋꯥꯈꯜꯁꯦ ꯈꯪꯂꯝꯒꯗ꯭ꯔꯥ ꯍꯣꯏ ꯈꯪꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ 100ꯒꯤ ꯃꯅꯨꯡꯗ ꯁꯔꯨꯛ 4 ꯊꯣꯛꯄꯒꯤ ꯑꯃꯈꯛ ꯑꯣꯏꯔꯝꯒꯅꯤ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯐꯪꯍꯟꯕꯁꯦ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯒꯤꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯄꯥꯝꯕꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕꯒꯨꯝꯅ ꯇꯧꯔꯤ ꯑꯗꯨꯃꯛꯁꯨꯅꯤ ꯁꯥꯌꯣꯟꯕꯒꯤ
ꯏꯃꯨꯡꯒꯤ ꯂꯟꯖꯥꯎꯁꯨ ꯑꯗꯨꯃꯛ ꯅꯦꯝꯊꯗ꯭ꯔꯤ꯫ ꯃꯇꯩꯃꯅ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯃꯅꯥꯎꯄꯥꯗ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯪꯕꯤꯔꯤ꯫ ꯃꯌꯥꯅ ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯏꯇꯩꯃꯗ ꯏꯅꯥꯎꯅ ꯀꯔꯤ ꯄꯥꯝꯂꯤꯅꯣꯗꯣ? ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯒꯦ꯫ ꯁ꯭ꯋꯥꯏꯁꯦ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯅꯥꯎꯆꯥ, ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯄꯥꯕꯨꯡꯒ ꯅꯣꯏ ꯇꯥꯃꯣꯒꯅ ꯅꯤꯡꯖꯔꯤꯁꯦ ꯃꯁꯤꯃꯇꯪ ꯊꯨꯡꯅꯕ ꯍꯣꯠꯅꯕꯗꯗꯤ ꯀꯩ ꯀꯥꯏꯕ ꯂꯩꯒꯦ? ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯒꯗꯕ ꯍꯥꯏꯕꯗꯣ ꯍꯌꯦꯡꯇꯪ ꯉꯥꯏꯔꯕꯅꯤ, ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯝꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯏꯇꯩꯃ, ꯇꯝꯕ ꯌꯥꯔꯤꯉꯩ ꯃꯇꯝꯁꯤꯗ ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯑꯒ ꯈꯪꯕ ꯌꯥꯕ ꯃꯈꯩ, ꯄꯥꯕ ꯌꯥꯕ ꯃꯈꯩ ꯄꯥꯒꯗꯕꯅꯤ꯫ ꯍꯟꯗꯛ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯅꯁꯨ ꯅꯪ ꯇꯥꯃꯣꯒ ꯄꯥꯕꯨꯡꯒꯅ ꯅꯪꯕꯨ ꯁ꯭ꯋꯥꯏꯁꯤꯗ ꯊꯝꯅꯤꯡꯗ꯭ꯔꯦ꯫ ꯁꯥꯌꯣꯟꯕ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯐꯝꯃꯤ, ꯃꯇꯩꯃꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯃꯌꯥꯁꯨ ꯃꯅꯥꯎꯅꯨꯄꯥ ꯁꯥꯌꯣꯟꯗ ꯑꯗꯨꯃꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯒꯗꯕ ꯆꯍꯤ 2 ꯈꯛ ꯉꯥꯏꯔꯕꯅꯤ꯫ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯍꯩ ꯇꯝꯕꯗꯣ ꯂꯣꯏꯁꯤꯟꯍꯟꯅꯤꯡꯉꯤ꯫ ꯃꯤꯔꯝꯗꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯤ ꯈꯟꯅ ꯑꯍꯦꯟꯕ ꯅꯍꯩ ꯇꯥꯅꯅꯕ ꯇꯝꯂꯨꯔꯤꯕ ꯅꯍꯩꯗꯨꯗꯤ ꯃꯄꯨꯡ ꯐꯥꯍꯟꯅꯤꯡꯉꯤ꯫ ꯅꯪꯅ ꯊꯥꯅꯤ ꯍꯥꯏꯕ ꯑꯦꯛꯖꯥꯝꯗꯨꯒꯤꯗꯤ ꯄꯥꯕꯨꯡ ꯍꯣꯏꯅ ꯑꯌꯥꯕ ꯄꯤꯗ꯭ꯔꯁꯨ ꯏꯇꯩꯃꯅ ꯏꯅꯥꯎꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯤ꯫ ꯀꯥꯟꯅꯗꯦꯁꯦ, ꯅꯪ ꯇꯥꯃꯣ ꯍꯣꯏꯒꯤ ꯑꯁꯥꯎꯕꯁꯦ ꯐꯥꯊꯅꯕ ꯍꯟꯗꯛꯇꯤ ꯃꯣꯏꯒꯤ ꯅꯤꯡꯕꯁꯦ ꯊꯨꯡꯍꯟꯕꯤꯌꯨ꯫ ꯏꯇꯩꯃ, ꯍꯟꯗꯛꯀꯤ ꯊꯧꯗꯣꯛꯁꯦ ꯑꯩ ꯂꯥꯟꯗꯤ ꯂꯥꯟꯗꯕꯅꯤ꯫ ꯍꯣꯏꯅꯦ, ꯏꯇꯩꯃꯁꯨ ꯈꯪꯉꯤ, ꯏꯅꯥꯎꯅ ꯀꯩꯁꯨ ꯂꯥꯜꯂꯝꯂꯣꯏ꯫ ꯐꯔꯦ, ꯄꯣꯊꯥꯅꯕ ꯇꯧꯔꯣ꯫ ꯏꯇꯩꯃꯅ ꯉꯁꯥꯏꯈꯩ ꯍꯥꯏꯔꯤꯁꯦ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯔꯝꯒꯅꯤꯅ ꯈꯜꯂꯤ꯫ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ, ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ꯫ ꯏꯃꯥꯁꯦ ꯄꯥꯕꯨꯡꯒꯤ ꯑꯁꯥꯎꯕ ꯊꯦꯝꯕꯗ ꯋꯥꯖꯔꯕꯅꯤ꯫ ꯑꯁꯣꯟꯕꯤ ꯏꯃꯥꯒꯤꯁꯨ ꯈꯜꯂꯨ, ꯄꯥꯕꯨꯡꯒꯤꯁꯨ ꯈꯜꯂꯨ꯫ ꯅꯁꯥꯅ ꯍꯔꯥꯎꯅ ꯈꯟꯖꯈꯤꯕ ꯖꯣꯏꯁꯤꯗ ꯍꯟꯗꯛ ꯅꯪꯅ ꯅꯦꯒ꯭ꯂꯦꯛ ꯆꯥꯔꯛꯄꯁꯤꯗ ꯃꯣꯏꯁꯨ ꯊꯝꯂꯨꯔꯤꯕ ꯑꯁꯥ ꯃꯌꯥꯝꯁꯦ ꯃꯥꯡꯂꯗ꯭ꯔꯥ ꯈꯟꯕꯒꯤꯅꯤ꯫ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ꯫ ꯄꯣꯊꯥꯖꯔꯣ꯫ ꯃꯇꯩꯃ ꯊꯣꯛꯈꯤꯕꯒ ꯁꯥꯌꯣꯟꯕ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩ꯫ ꯑꯃꯨꯛ ꯄ꯭ꯔꯞ ꯍꯧꯒꯠꯂꯒ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯆꯨꯔꯨꯠ ꯊꯛꯀꯦ ꯈꯜꯂꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯆꯨꯔꯨꯠ ꯃꯆꯩ ꯑꯃ ꯁꯠꯇꯣꯛꯂꯒ ꯊꯛꯀꯦ ꯇꯧꯏ꯫ ꯀꯔꯤ ꯈꯜꯂꯨꯕꯅꯣ ꯈꯪꯗꯦ, ꯑꯃꯨꯛ ꯊꯛꯇꯕꯤꯗ ꯁꯨꯔꯨ ꯅꯩꯈꯥꯏꯔꯒ ꯗꯁꯕꯤꯟꯗ ꯊꯥꯗꯔꯝꯃꯒ ꯕꯦꯔꯦꯟꯗꯥꯗ ꯊꯣꯛꯂꯛꯏ꯫ ꯊꯥꯁꯨ ꯊꯣꯛꯇꯦ, ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯣꯏꯕꯅ꯫ ꯅꯨꯄꯥꯁꯨ ꯀꯞꯄ ꯍꯩꯕ꯭ꯔꯥ? ꯅꯨꯄꯥꯁꯨ ꯑꯋꯥꯕ ꯃꯁꯛ ꯈꯪꯂꯝꯒꯗ꯭ꯔꯥ? ꯁꯥꯌꯣꯟꯕꯒꯤ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨꯅ ꯇꯥꯛꯄꯗꯤ ꯅꯨꯄꯥꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ, ꯀꯞꯄ ꯍꯩ ꯍꯥꯏꯕꯗꯨ ꯎꯠꯂꯤ꯫ ꯗꯥꯏꯔꯤ ꯃꯦꯟꯇꯦꯟ ꯇꯧꯕꯁꯦ ꯅꯨꯄꯤ ꯈꯛꯇ ꯅꯠꯇꯅ ꯅꯨꯄꯥꯁꯨ ꯇꯧꯏ ꯍꯥꯏꯕꯗꯨ ꯁꯥꯌꯣꯟꯕꯅ ꯇꯥꯛꯂꯤ꯫ ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯈꯥꯝꯕ ꯉꯝꯗ ꯁꯤꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨꯒ ꯂꯣꯏꯅꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯗꯥꯏꯔꯤ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯏꯍꯨꯜ ꯈꯔ ꯋꯥꯍꯩ ꯑꯣꯏꯅ ꯏꯊꯣꯛꯂꯤ꯫ ꯁꯥꯌꯣꯟꯕ, ꯑꯦꯂꯥꯏꯁ ꯅꯥꯎꯆꯥ, ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ ꯔꯤꯇꯥꯌꯔ ꯇꯧꯈ꯭ꯔꯕ DIG ꯂꯩꯁꯥꯡꯊꯦꯝ ꯁꯔꯠꯀꯤ 2ꯁꯨꯕ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯅꯨꯄꯥ ꯃꯆꯥꯒꯤ ꯍꯧꯅꯕ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯔꯛꯏ꯫ ꯑꯋꯥꯠꯄ ꯂꯩꯍꯟꯗꯦ, ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯐꯪꯍꯜꯂꯤ꯫ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯑꯇꯣꯝꯕ ꯑꯣꯏꯕꯅꯁꯨ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯀꯦꯅ ꯃꯧꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯇꯣꯝꯕ ꯍꯥꯏꯅ ꯀꯧꯖꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ ꯂꯣꯏꯅꯖꯩ꯫ ꯃꯌꯥꯝꯕ ꯑꯍꯜꯅꯁꯨ ꯃꯅꯥꯎꯄꯥꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯅ ꯀꯨꯞꯅ ꯁꯦꯟꯅꯖꯩ꯫ ꯃꯇꯩꯃꯅꯁꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯇꯥꯗꯅ ꯃꯅꯥꯎꯄꯥꯕꯨ ꯑꯄꯣꯛꯄ ꯃꯆꯥꯒꯨꯝ ꯅꯨꯡꯁꯤꯅ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯅꯃꯛ ꯌꯦꯡꯁꯤꯟꯕꯤ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯗ ꯁꯤꯃ ꯋꯥꯠꯂꯦ ꯍꯥꯏꯕꯗꯣ ꯍꯥꯏꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯁꯥꯌꯣꯟꯕ ꯅꯨꯄꯥ ꯑꯃꯅ ꯆꯦꯟꯒꯗꯕ ꯒꯨꯟꯗꯨ ꯆꯦꯜꯂꯤ꯫ ꯋꯥꯡ ꯆꯥꯎꯏ, ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯩ, ꯁꯥꯑꯣꯡ ꯁꯥꯗꯥ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ꯫ ꯍꯦꯟꯅ ꯐꯖꯍꯜꯂꯤꯕꯗꯤ ꯆꯤꯝꯕꯥꯜ ꯃꯌꯥꯒꯤ ꯁꯝꯕ꯭ꯔꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯍꯤꯌꯔ ꯁ꯭ꯇꯥꯏꯜꯗꯨꯅꯅꯤ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯇꯥꯡꯗꯁꯨ ꯁꯥꯌꯣꯟꯕ ꯄꯪꯅꯣꯞ ꯅꯣꯞꯇꯦ꯫ ꯃꯀꯣꯛ ꯊꯣꯡꯕ ꯃꯌꯥꯝꯒ ꯑꯗꯨꯝ ꯆꯥꯡꯗꯝꯅꯕ ꯌꯥꯔꯕ ꯃꯤꯁꯛꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯦ, ꯂꯥꯏ ꯌꯦꯛꯄꯁꯨ
ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩ꯫ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯊꯕ ꯌꯥꯗꯅ ꯑꯗꯨꯃꯛ ꯅꯣꯡꯉꯥꯟꯈ꯭ꯔꯦ꯫ ꯃꯃꯥ ꯏꯕꯦꯝꯃꯗꯤ ꯄꯥꯈꯠꯂꯤ ꯃꯆꯥ ꯇꯣꯝꯕꯒꯤ ꯈꯟꯕꯗ꯫ ꯑꯃꯨꯛ ꯄꯨꯂꯞ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯏ꯫ ꯁꯔꯠꯇꯨ ꯉꯁꯤꯗꯤ ꯃꯆꯥꯅꯨꯄꯥꯕꯨ ꯊꯦꯝꯃꯤ꯫ ꯅꯪꯒꯤ ꯁꯥꯟꯅꯄꯣꯠ ꯌꯣꯟꯒꯦ ꯍꯥꯏꯕꯗꯨ ꯅꯠꯇꯕ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯑꯣꯏꯒꯗꯕ ꯋꯥ ꯈꯟꯅꯁꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯕꯤꯅꯥꯅꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯇꯦꯡꯕꯥꯡꯂꯛꯏ꯫ ꯑꯇꯣꯝꯕ, ꯏꯆꯥꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ? ꯃꯌꯥꯝꯕ ꯁꯨꯔꯅꯁꯨ ꯃꯅꯥꯎ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ꯫ ꯈꯨꯝꯃꯣꯗꯅ ꯄꯥꯕꯨꯡꯅ ꯍꯪꯉꯤꯁꯦ꯫ ꯇꯟꯖꯥ ꯆꯥꯅꯅ ꯃꯇꯩꯃꯁꯨ ꯃꯌꯥꯝꯒꯤ ꯆꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯅꯥꯎꯆꯥ, ꯆꯥꯁꯤ ꯊꯛꯑꯣ꯫ ꯏꯅꯥꯎꯕꯨ ꯀꯔꯤ ꯄꯥꯝꯒꯦꯅꯦ? ꯁꯔꯠꯇꯨ ꯍꯟꯗꯛꯇꯤ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯇꯨꯅ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯏ꯫ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯍꯣꯡꯗ꯭ꯔꯤ? ꯁꯥꯌꯣꯟꯕꯗꯨ ꯏꯇꯨꯛ ꯇꯨꯛꯊꯅ, ꯇꯥꯃꯣ, ꯗꯦꯠ 19ꯒꯤ ꯇꯤꯀꯦꯠ ꯀꯛꯄꯤꯔꯣ꯫ ꯁꯨꯔꯗꯨ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯌꯥꯝ ꯉꯛꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥ? ꯁꯔꯠꯁꯨ ꯃꯥꯅꯅ ꯁꯦꯡꯂꯕ꯭ꯔꯣ ꯇꯣꯝꯕ? ꯁꯥꯌꯣꯟꯕꯗꯨ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯄꯥꯒꯤ ꯋꯥꯁꯤꯡꯗꯨ ꯈꯨꯝꯂꯝꯗꯅ ꯇꯨꯃꯤꯟ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯈꯤ꯫ ꯕꯤꯅꯥꯁꯨ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯡꯉꯥꯏꯔꯦꯗꯀꯣ ꯑꯣꯟꯊꯣꯛꯅ꯫ ꯁꯔꯠꯁꯨ ꯍꯔꯥꯎꯅ, ꯏꯁ ꯅꯦ ꯍꯦꯛ ꯇꯥꯏꯗ꯫ ꯁꯨꯔꯅ ꯑꯃꯨꯛ, ꯑꯩꯗꯤ ꯁꯤꯗ ꯀꯨꯏꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯃꯌꯥꯅ, ꯃꯤ ꯑꯉꯥꯡꯅ ꯀꯛꯄꯤꯌꯣ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯀꯛꯄꯤꯔꯣ, ꯌꯥꯔꯦꯀꯣ? ꯍꯣꯏꯅꯦ ꯑꯗꯨꯕꯣꯕ꯫ ꯏꯆꯥꯁꯦ ꯍꯥꯏꯕꯗꯤ ꯏꯟꯕꯅꯤ, ꯃꯔꯝ ꯃꯣꯛꯄꯅꯦꯕ꯫ ꯕꯤꯅꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯌꯥꯁꯨ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯒ꯭ꯌꯥꯟ ꯑꯁꯨꯛ ꯇꯥꯔꯤꯁꯤꯕꯨ ꯇꯞꯅ ꯉꯥꯡꯅꯔꯗꯤ ꯂꯣꯏꯅ ꯌꯥꯕꯅꯦꯕ꯫ ꯏꯕꯦꯝꯃ, ꯆꯥꯛꯇꯣ ꯈꯔ ꯉꯟꯁꯤꯁꯦ, ꯍꯔꯥꯎꯅꯔꯤꯉꯩꯁꯤꯗ꯫ ꯑꯩꯁꯨ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯀꯗꯕꯁꯨ ꯂꯩ꯫ ꯍꯣꯏ ꯏꯃꯥ꯫ ꯁꯔꯠꯇꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗ, ꯉꯁꯤꯅ ꯀꯅꯥꯒꯤ ꯀ꯭ꯋꯥꯖꯞ ꯑꯃꯨꯛ ꯂꯥꯛꯎꯗꯣꯔꯦ? ꯁꯨꯔꯗꯨ ꯇꯤꯡꯈꯠꯇꯅ ꯅꯣꯛꯈꯠꯂꯛꯏ ꯃꯄꯥꯒꯤ ꯋꯥꯗꯨꯗ꯫ ꯁꯔꯠꯁꯨ ꯑꯃꯨꯛ ꯈꯕꯔꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯄꯥꯈ꯭ꯔꯤ꯫ ꯁꯣꯝꯗꯁꯨ ꯏꯃꯨꯡꯗ ꯊꯕꯛ ꯆꯠꯊꯣꯛꯂꯝꯗꯥꯏꯒꯤ ꯄꯨꯝꯂꯥꯡ ꯂꯥꯡꯂꯤ꯫ ꯔꯥꯖꯦꯟꯅ, ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯔꯦꯖꯤꯅ, ꯀꯩꯁꯨ ꯋꯥꯠꯇ꯭ꯔꯤꯗ, ꯆꯥꯎ, ꯅꯪꯒꯤꯗꯤ? ꯆꯥꯎꯔꯦꯜꯅ, ꯑꯩꯁꯨ ꯋꯥꯠꯇ꯭ꯔꯦ, ꯊꯣꯛꯑꯁꯦ ꯄꯥꯕ꯫ ꯔꯦꯖꯤꯅ, ꯊꯝꯆꯧ, ꯆꯠꯂꯁꯦ꯫ ꯇꯣꯝꯊꯤꯟꯅ, ꯀꯥꯈꯠꯂꯝꯃꯣ ꯅꯕꯥꯅꯤ꯫ ꯍꯣꯏ꯫ ꯇꯣꯝꯊꯤꯟꯅ ꯑꯃꯨꯛ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯗꯤ ꯌꯥꯎꯔꯔꯣꯏ ꯍꯥꯏꯔꯣ? ꯃꯦꯝꯆꯥꯅ, ꯏꯃꯥꯗꯤ ꯀꯣꯟꯅ ꯅꯪ ꯄꯥꯕꯒ ꯄꯨꯂꯞ ꯆꯠꯂꯒꯦ, ꯅꯪ ꯑꯉꯥꯡꯁꯤꯡꯁꯦ ꯍꯥꯟꯅ ꯊꯤꯟꯕꯤꯔꯨꯔꯣ꯫ ꯍꯣꯏ, ꯊꯣꯛꯈꯤꯒꯦ ꯏꯃꯥ꯫ ꯔꯥꯖꯦꯟꯅ, ꯑꯩ ꯍꯥꯟꯅ ꯊꯕꯛ ꯃꯐꯝꯗ ꯊꯤꯜꯂꯝꯃꯣ꯫ ꯍꯣꯏ ꯄꯥꯕ꯫ ꯁꯣꯝꯗꯁꯨ ꯊꯝꯕꯥꯜꯗꯨ ꯂꯩꯖꯤꯡꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯕꯦꯝꯃ, ꯃꯔꯣꯏ ꯈꯔ ꯍꯦꯛꯎꯒꯦꯔꯥ? ꯂꯩꯖꯤꯡꯅ, ꯍꯣꯏ ꯏꯃꯥ꯫ ꯄꯣꯂꯥꯡꯗꯣ ꯄꯥꯏꯔꯒ ꯏꯪꯈꯣꯜ ꯇꯝꯅ ꯂꯥꯛꯏ꯫ ꯍꯪꯒꯥꯝ ꯄꯟꯊꯥꯒ ꯑꯣꯏꯕꯒꯤ ꯍꯪꯒꯥꯝ ꯃꯄꯥꯜ ꯁꯥꯔꯛꯄ ꯃꯇꯝꯗꯨꯗ ꯌꯥꯝ ꯆꯥꯅꯅ ꯂꯩꯖꯤꯡ ꯂꯦꯝꯕꯤꯁꯨ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯑꯉꯥꯡꯕ ꯃꯆꯨꯅ ꯃꯣꯏꯔꯥꯡ ꯐꯤꯕꯥꯟ ꯆꯟꯕ ꯐꯅꯦꯛꯇꯨꯒ ꯂꯩ ꯃꯆꯨꯒꯤ ꯖꯔꯁꯤꯒꯨꯝ ꯇꯧꯕ ꯐꯨꯔꯤꯠꯇꯨꯒ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯂꯥꯎꯕ ꯁꯝꯅꯥꯡ ꯈꯔꯗꯨꯒ ꯀꯣꯔꯧꯒꯤ ꯃꯉꯥꯜ ꯀꯥꯕꯛ ꯀꯥꯕꯛ ꯊꯣꯛꯂꯛꯄꯒꯤ ꯃꯤꯀꯨꯞꯀ ꯑꯣꯏꯕꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤꯠ ꯊꯛꯅ ꯐꯖꯍꯜꯂꯤ꯫ ꯏꯁꯩ ꯉꯪꯗꯨꯅ ꯃꯔꯣꯏꯁꯤꯡꯗꯨ ꯍꯦꯛꯂꯤ꯫ ꯍꯋꯥꯏ ꯃꯨꯕꯤ, ꯍꯋꯥꯏ ꯊꯔꯥꯛꯀꯤ ꯃꯄꯥꯜꯁꯤꯡꯗꯨꯅꯁꯨ ꯍꯦꯟꯅ ꯏꯅꯣꯠ ꯍꯥꯞꯂꯤ꯫ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯊꯗꯨꯅ ꯃꯔꯣꯏꯁꯤꯡꯗꯨ ꯆꯥꯝꯂꯤ꯫ ꯂꯣꯏꯔꯒ ꯀꯥꯈꯠꯂꯛꯄꯗ ꯊꯣꯡꯒꯥꯜꯗꯒꯤ ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯁꯨꯃꯥꯡꯗ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯗꯨ ꯆꯪꯉꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯏꯃꯥ! ꯏꯃꯥ! ꯏꯇꯩꯍꯣꯏ ꯂꯥꯛꯑꯦ! ꯇꯣꯝꯊꯤꯜꯗꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯧꯔꯛꯑꯦ ꯌꯧꯔꯛꯑꯦ꯫ ꯔꯦꯖꯤꯅ, ꯃꯔꯣꯏ ꯍꯦꯛꯎꯏꯔꯣ? ꯍꯣꯏ, ꯁꯤꯡꯖꯨ ꯁꯨꯅꯕ ꯍꯋꯥꯏ ꯃꯇꯣꯟꯁꯨ ꯌꯥꯎꯔꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯂꯥꯡꯗꯨ ꯑꯃꯨꯛ ꯃꯥꯡꯒꯣꯟ ꯃꯆꯤꯗꯨꯗ ꯊꯝꯃꯤ꯫ ꯏꯅꯝꯃ, ꯀꯗꯥꯏꯅꯣ? ꯈꯥꯎꯗꯣ ꯑꯩ ꯄꯥꯏꯕꯤꯔꯛꯀꯦ꯫
ꯌꯥꯔꯅꯤꯌꯦ ꯀꯩꯁꯨ ꯑꯗꯨꯝꯗꯤ ꯆꯥꯎ ꯅꯪꯒꯤꯗꯤ ꯌꯥꯔꯅꯤ ꯇꯩꯃ ꯂꯩꯖꯤꯡꯅ ꯑꯌꯥ ꯆꯥꯎ ꯏꯋꯥ ꯉꯝꯃꯤ ꯍꯥꯏꯕ ꯅꯪꯗꯤ ꯑꯩꯒꯤ ꯏꯕꯨꯡꯒ ꯃꯥꯟꯗꯣꯔꯦ ꯔꯦꯖꯤꯅ ꯃꯥꯜꯂꯕꯅꯤ ꯕꯦꯝꯃ ꯋꯥ ꯉꯥꯡꯕꯗꯁꯨ ꯍꯟꯅꯨꯔꯕꯅꯤ ꯃꯥꯗꯤ ꯆꯥꯎꯔꯦꯜꯁꯨ ꯃꯆꯦꯒꯤ ꯋꯥꯗꯨꯗ ꯈꯨꯝꯂꯛꯂꯝꯃꯤ ꯈꯠꯅꯕ ꯑꯃꯨꯛ ꯍꯧꯔꯛꯑꯦꯅ ꯇꯧꯔꯤꯁꯦ ꯔꯦꯖꯤꯅ ꯍꯧꯖꯤꯛꯇꯤ ꯂꯩꯖꯤꯡ ꯏꯕꯥꯅꯤ ꯃꯤꯆꯪ ꯑꯗꯨꯒ ꯅꯪ ꯅꯇꯣꯝꯇꯒ ꯅꯦ ꯇꯣꯝꯊꯤꯟꯗꯨ ꯃꯣꯏꯅ ꯉꯥꯡꯅꯔꯤꯗꯨꯗ ꯌꯥꯔꯦ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯍꯥꯟꯅ ꯑꯝꯇ ꯄꯨꯁꯤꯜꯂꯨ ꯂꯩꯖꯤꯡꯅ ꯍꯩꯇꯦ ꯊꯝꯕꯥꯜꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯪꯒꯣꯜꯗꯨꯗ ꯂꯦꯞꯂꯒ ꯍꯥꯏꯔꯦ ꯏꯆꯥꯁꯤꯡ ꯂꯥꯛꯏꯗꯅ ꯇꯣꯝꯊꯤꯟꯅ ꯍꯩꯅꯦ ꯇꯣꯟ ꯏꯅꯦꯁꯨ ꯆꯥꯛꯈꯨꯝꯗ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯗꯅ ꯊꯣꯛꯂꯛꯄ ꯌꯥꯗ꯭ꯔꯤꯅꯤ ꯇꯥꯆꯧꯒ ꯏꯅꯝꯃꯒꯗꯤ ꯄꯥꯕꯨꯡꯗꯤ ꯊꯕꯛ ꯃꯐꯝꯗ ꯍꯥꯟꯅ ꯊꯤꯜꯂꯝꯃꯣꯅ ꯊꯤꯜꯂꯝꯃꯤ ꯏꯃꯥꯁꯨ ꯏꯕꯣꯛꯍꯣꯏꯗ ꯆꯥꯛꯎꯝꯕ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯕ ꯀꯣꯟꯅ ꯃꯣꯏ ꯑꯅꯤ ꯄꯨꯂꯞ ꯆꯠꯂꯒꯦꯅ ꯏꯕꯦꯝꯃꯒ ꯆꯥꯎꯒ ꯍꯥꯟꯅ ꯊꯤꯟꯕꯤꯔꯨꯅꯣꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯥꯛꯆꯔꯕꯅꯤꯅꯦ ꯇꯣꯟ ꯐꯔꯦ ꯅꯖꯟꯒ ꯉꯁꯥꯏꯗꯩ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯔꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯩꯅꯦ ꯇꯣꯟ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯕꯨꯡ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯔꯦꯖꯤꯗꯣ ꯂꯩꯖꯤꯡꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯣꯏ ꯋꯥ ꯍꯪꯗꯧ ꯌꯥꯝ ꯂꯩ ꯁꯤꯂꯥ ꯂꯩꯖꯤꯡꯁꯨ ꯄ꯭ꯔꯦꯞ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯗꯧꯕ ꯌꯥꯝ ꯂꯩ ꯆꯥꯎꯔꯦꯜꯅ ꯑꯅꯤꯗꯨꯒꯤ ꯋꯥꯗꯨꯗ ꯅꯣꯛꯀꯦꯝ ꯍꯥꯏꯒꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯣꯗꯅ ꯃꯆꯦ ꯔꯦꯖꯤꯅ ꯃꯅꯥꯎ ꯅꯨꯄꯥ ꯆꯥꯎꯔꯦꯜꯒꯤ ꯋꯥꯗꯨꯗ ꯆꯩꯍꯜꯂꯛꯂꯝꯃꯤ ꯆꯠꯂꯍꯩ ꯃꯁꯤ ꯀꯣꯛꯆꯧꯁꯤꯗꯤ ꯂꯩꯖꯤꯡꯗꯨ ꯍꯦꯛꯇ ꯇꯤꯡꯈꯠꯇꯅ ꯅꯣꯛꯊꯣꯔꯛꯏ ꯊꯝꯕꯥꯜꯁꯨ ꯃꯆꯥꯁꯤꯡꯗꯨꯒꯤ ꯋꯥꯔꯤꯁꯤꯡꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯆꯥꯎꯔꯦꯜ ꯅꯪ ꯅꯆꯦ ꯍꯣꯏ ꯃꯅꯥꯛꯇ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯏꯅꯦꯇꯣꯟꯒ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯤ ꯁꯣꯁꯤꯗ ꯂꯩꯔꯦ ꯊꯧꯗꯣꯔꯛꯑꯣꯀꯣ ꯏꯅꯦ ꯒꯦꯠꯇ ꯉꯥꯏꯔꯝꯃꯒꯦ ꯆꯥꯎꯔꯦꯜꯅ ꯍꯣꯏ ꯏꯅꯦ ꯋꯥꯈꯜ ꯃꯥꯟꯅꯕ ꯅꯨꯄꯤ 3-4ꯕꯨ ꯄꯨꯟꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅꯤ ꯋꯥꯊꯤ ꯁꯨꯕꯗ ꯔꯦꯖꯤꯗꯨ ꯌꯥꯝ ꯈꯪꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯍꯪꯂꯛꯂꯝꯃꯤ ꯑꯗꯩꯗꯤ ꯀꯩꯗꯧꯔꯕ ꯑꯁ ꯄꯩꯈꯥ ꯂꯣꯏꯕ ꯅꯨꯃꯤꯠꯇ ꯃꯥꯁꯦ ꯊꯦꯡꯅꯩꯌꯦꯕꯀꯣ ꯑꯩꯅꯥꯛꯇ ꯆꯪꯉꯛꯑꯦꯕ ꯔꯦꯖꯤꯅ ꯑꯃꯨꯛ ꯂꯩꯖꯤꯡꯅ ꯋꯥ ꯍꯥꯏꯕꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯖꯤꯜꯂꯛꯂꯝꯃꯤ ꯄ꯭ꯔꯄꯣꯁꯇꯤ ꯇꯧꯔꯝꯗ꯭ꯔꯣ ꯑꯁ ꯀꯥꯏꯗꯩꯅꯣꯍꯦ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯆꯪꯉꯛꯄꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥꯇꯪ ꯍꯪꯉꯝꯃꯒ ꯆꯠꯈ꯭ꯔꯦ ꯑꯁ ꯌꯥꯝ ꯆꯥꯛꯏꯗ ꯑꯩ ꯅꯨꯄꯥꯗꯨ ꯀꯌꯥꯝ ꯊꯣꯛꯇꯕ ꯄꯥꯝꯃꯗꯤ ꯄꯥꯝꯃꯦ ꯄꯥꯝꯃꯒ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯗꯤ ꯃꯤꯅ ꯁꯝꯕꯜ ꯈꯥꯈꯤꯗꯣꯏꯅꯦꯁꯦ ꯈꯪꯗ ꯆꯥꯠꯂꯣ ꯌꯣꯡꯗꯨꯕꯣ ꯂꯩꯖꯤꯡꯗꯣ ꯑꯃꯨꯛ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒꯀꯣ ꯑꯦꯛꯖꯥꯝꯗꯤ ꯍꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯃꯥꯁꯦ ꯑꯗꯨꯒ ꯄꯦꯟ ꯄꯤꯔꯛꯑꯦꯕ ꯍꯧꯕ ꯅꯨꯃꯤꯠꯇ ꯄꯤꯍꯧꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯃꯥꯗꯣ ꯈꯔ ꯊꯦꯡꯅ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯎꯅꯍꯧꯗ꯭ꯔꯦ ꯑꯁ ꯄꯥꯝꯗꯤ ꯄꯥꯝꯃꯦꯕꯀꯣ ꯃꯥꯏꯗꯣ ꯑꯗ ꯍꯥꯏꯗꯣꯛꯄ ꯏꯀꯥꯏꯔꯤꯔ ꯑꯃ ꯇꯧꯔꯤ ꯌꯥꯔꯦ ꯍꯣꯞ ꯌꯥꯝ ꯁꯥꯒꯠꯀꯨꯝꯁꯤ ꯑꯃꯨꯛ ꯏꯆꯝ ꯆꯝꯅ ꯈꯟꯕ ꯑꯣꯏꯔꯝꯃꯗꯤ ꯆꯣꯞꯅꯅꯤ ꯑꯗꯨꯏꯁꯨ ꯚꯤꯛꯇꯔꯁꯦ ꯅꯪ ꯄꯥꯝꯕꯗꯤ ꯑꯗꯨꯝ ꯃꯥꯜꯂꯤꯉꯣ ꯃꯅꯝꯃ ꯔꯦꯖꯤꯅ ꯂꯩꯖꯤꯡꯗ ꯍꯥꯏꯔꯛꯄꯅꯤ ꯂꯩꯖꯤꯡꯁꯨ ꯃꯅꯝꯃꯒꯤ ꯋꯥꯗꯣ ꯊꯩꯗꯣꯔꯛꯏ ꯑꯗꯣ ꯏꯅꯝꯃ ꯅꯪꯗꯤ ꯍꯟꯗꯛꯅ ꯀꯅꯥꯃꯨꯛ ꯉꯥꯎꯔꯦ ꯑꯁ ꯌꯥꯝ ꯂꯩꯗ ꯉꯥꯎꯕ ꯍꯧꯖꯤꯛꯇꯁꯨ ꯅꯣꯏꯗ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯕꯨꯂꯦꯠ ꯊꯧꯕ ꯅꯨꯄꯥ ꯑꯃ ꯆꯠꯈꯤ ꯑꯗꯨꯁꯨ ꯐꯖꯔꯞ ꯇꯧꯏ ꯑꯗꯩ ꯅꯍꯥꯟꯁꯨ ꯑꯩꯁꯦ ꯏꯃꯥꯟꯅꯕꯤꯒꯤ ꯕꯔꯊꯗꯦ ꯆꯠꯂꯤ ꯑꯗꯨꯗꯁꯨ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯂꯥꯛꯏ ꯃꯥꯏ ꯅꯨꯄꯤꯒꯗꯨꯁꯨ ꯑꯩꯅ ꯍꯦꯛ ꯉꯥꯎꯁꯤꯟꯕꯅꯤꯗꯅ ꯃꯥꯏ ꯅꯨꯄꯤꯗꯨꯁꯨ ꯌꯥꯎꯅ ꯀꯩꯗꯧꯒꯦ ꯑꯗꯨꯕꯣ ꯀꯣꯏꯅꯤꯡꯕꯗꯤ ꯀꯣꯏꯖꯁꯅꯨ ꯃꯣꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯖꯔꯁꯨ ꯉꯥꯎꯕꯗꯤ ꯑꯩꯅ ꯉꯥꯎꯕ ꯌꯥꯏꯗꯅ ꯌꯥꯏꯍꯦ ꯏꯅꯝꯃ ꯅꯪꯁꯤꯁꯨ ꯑꯗꯨꯒꯅꯦ ꯕꯔꯊꯗꯦ ꯍꯜꯂꯛꯄꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏꯔ ꯀꯩꯅꯣ ꯈꯪꯗꯕ ꯄꯤꯁꯨꯝ ꯀꯥꯏꯕ ꯑꯃꯁꯨ ꯕꯥꯏꯛ ꯊꯧꯔ ꯆꯠꯈꯤ
Seita nachin thi haini kupfa jama dumadi. Laizingna nongmada nupani ngausinba hekta yabra isbo. Sini ne hai mapu pandribi leirangi punsi awu ngau ba haise. Nupa dangna nupi awu ngau ba yabra. Laizingdo adamak nokladuna manam mad hairat lami. As birani he inam manang sidi.